Prithibigi angakpasingi manung saliba The Great Pyramid Egyptiansingna sabane. Ngasigi bidiostagi maputi marusing paraba thainigi Egypt prajasingna keba nanba luba henbasi masik kyagi matik luna khalami haibadagi matangda khangminase. Egyptiansingna miyoibagi punsigi wangthokse mayam punminaraga haraung ngai minabasna oigadabani haina longnarame. Maramsina mi khudingmak magi ngamjaba mongda tarutanana luna nana leinab honarame. Manam namthiraga mi punba haibsdi thajaba nungaib natedo. Aki amogi thabaksingsi soiba yadaba yam maruiba hirama moina khanarami haibane. Egyptiansing numit khudingi irujay amade kokta hik leitanaba haiduna makhoise yam toina su maru koknai. Aki amogi polamsing chang naina siznarami amadi masidnatana atuki matik kuiraba matam adugi mamangna makhoina ngasigi matogom manam nungsiba perfume sing sainarame. Sor manam nungsinamni haiduna nungsidak umbana traga saiba sesu makhoigi ariba chanabi amane Egyptiansinggi. Masina takpudi ngasnagi chahi lising ohmlongi mamangda wiramba Egyptiansinggi aki amau makhoigi aru hengi mongse chawkhatle hariba ngasigi matam asigi yengnabada kaisu sang tade haibane nairaga dum lerame haibane. Thangai sing harabada ngasi aikoina haksang sengdokpa aikoina haksang luna nana thambada siznariba polong kya amade ngasnagi chahi lising ahumgi mamangda Egyptiansingna putholamba posak singdagi makoina putholamba posingdagi matau tamduna puthorakpane. Sapon perfume singba polong kya ama ariba Egyptiansingdagi matau tamduna puthoknarakpane. Ngasigi videostagi maruina khangna doribase ngasnagi chahi lising ahumgi mamangda matau karamni Egyptiansingna makoigi haksang luna nana sengna thamnabgidama kari polamsing kari upaising siznaram ki haibadugi matangdane. Hakchang din naraktrni cheksel hoba haibsna khwaide hena fai cheksel hoba haibsta dongi mating chawna panggadaba 100% natural oiba ISO certified oiba dugumba dietary supplement manga khakhangna se. Number 1 ionic minerals. Ionic minerals na aikoigi haksang da yam kuptana cellular level mathau tawduna sontharamba cells sing nongna sakti pisinduna mathau mangam sangat halle. Mineral mana ionic oigliva se positive natraga negative charge proklaba kandani makhoisni masana pamjana isinga taisana jabana irailai haksang sinthungna magi kanabasi yoslan mangami yai lifestyle ge ionic minerals na bana singli nauri sontha fagadhali saru mani tongsangi mapanggal kan khadhali BP control tawba mangba yekhatpa nungsang phali cholesterol changwangba nemthanbra chawna tengba. Number 2 woman care. Masi sinabana nupi singi inungsi sengdaba thagi khongchat changngaidaba phingau chatpa madi womdagi thorakanba anabsingdagi kanba madi phagadhanbra chawna kanhalle. Ahum subdalai jare perfect plus. Masi sinabana immune system kan khadhali arum lai ho kangkhu khuba liver madi kini sokpadagi ngakthokpa madi phagadhanba ngami. Number 4 active brain. Masi sinabana depression labor stress labor memory sonba karigumba mada puning jangsin banga maktabdagi phagadhalakpa ngami chawna kanhalle. Aroibda jare perfect law. Masi sinabana kuchu kumen sengdaba kuchu pandaba jahiga chana dun sa khuisalakpa uring mahing haribsing sting ngakthokpa kanbada chawna kanhalle. Pambi bising screen da tholiba number hektada hojima call tawsinbiya. Nupa nupi animakna makhoigi masada hokba makal khudingmaki samamadi to housing sugba khulaising siznaduna phandalli kokthoi. Phandali bisigi maram karigi oiramgadaba manbage atai kaishugi nate hik leitanabagine. Hik leitanabani jana makhoina luluina kokthoknaramnina makhoigi masaksingdudi pumnan challe. Maramsina pumnan chatpasi phanaba makhoina migi asengba samdagi semba sigma samam uptuna leigane. Inakera khunbasingna makhal makhalgi samhab atenbi akhoibi asangbi leisinduna thammi uppi aduga lairabasingna koksit yetuna leinai. Maina moigi haksang manam nungsina amadi thothol launa leinabagidama thoidokpa pambi lei amadi pambigi marasing takhaiduna body lotion gum masada taigane. Egyptiansingna ya sengnabagidama thum thoidokpa lei makhal khara amadi nungsidak manasi puna sukaiduna powder tahlaga toothpaste kum siznarame. Toothbrush isu makhoina smaina anawu samadi cheitek siznaduna samlame. Historiansingna phongdorpda Egyptiansing yamngana dental practice haidi ya sengdok sengjingi thabak si tormi haibagi khudam changdam phangni haina phongdori. Ya hapa ya mafum zadaba mafum sana semjin muna chingba torombagi khudam sing phangni hairi. Ina khunbe Egyptiansing mayumda bathroom thamduni ruzai
aduga mayumda batmum thambangam Nile Turel da kumduni iruzai. Egyptiansing numit khuningi iruzai hairi. Egyptiansing si firol setpa matamdasu yam taru tanana setpai du oi. Moigi firol sisu ayambana linana hariba angawul lang makalsdagi sai. Masigi maramdi angawwa masu haibstavu hek molakpaga khangi. Maramsne hek molakpaga khangnaba toina sudok chamthokpa yanabane. Fi susi pangal sangba thaba oina khanabana Egyptiansingna fi sugi thabaksi nupasingda sinai. Aki amawgi hiramsingdadi Egyptiansingni yawsindaba mafam leitre haiba yai. Moigi khuzil khuya yam phajana luna nana thamba haibasisu makoigi chithaba yadraba chatnabi amane. Ina khunbasingna khuzil semba khuzil masu sangba misi thoina thabak haptuna thamnai tolo piraga thamme. Moina khuzil si mong semnaba madi masu sangnabudama makhal mathel khulaising sizinai. Sor manam nungsian ba haibasisu matamdugi Egyptiansinggi yam maruiba thaba amane. Masigidama Egyptiansingna karigumba hek sabloibuga manam nungsiba pambi ma umba saibasi suidana tongnai. Manam nungsiba maru marangdagi makhoina mithai faw semduna mouth freshener oina faw unarame. Mithai si umbana makhoigi sor manam matam sangna manam nungsiduna thamba ngamame. Tik si makhoina puthombagi mawongne. Matamduda khongda tongnaba khongup natraga khurum amata thoktribuduna khong motanabani haiduna makhoisi khong khuchu toina hamame. Aduga khuning kaidanabani mahik matai changdanabani dana makhongda makhoina sajaba krimsu yam toina taigani. Kifi hariba perfumes na makhoigi matamdugi khwaidagi mamal tangba perfume ne. Sigi perfume sigi manam namag lakpasing inakira khunbasing ni haina longnarame. Afaba ngakdasu ninaruisi matamdugi Egyptiansinggi sothaba makoigi awatpa point amasu khangminase. Inakira khunbasingtana mayumda amangsang saraga thamba ngamame. Ayamba prajasingdi lamhang tumhangda dum phaijinarame. Sigumba amangsang saba ngamdabasingdi sigumba kongkatoina dum phaijille. Kongkut pamdabasingna Nile Turelda natraga magi torbanda phaijille. Maramsna matamduda Nile Turel si yamotpa thi mahigi turel oirame. Thakna sanariba Nile Turel si makhoigi that tawri lamthokpam soisilame. Sigumba motpa kamasna marmoraga chahi khuningi leina tina poktuna mi kya sirame. Sigi phibam simadi Egyptiansingna laksanba ngamamde. Sigumba historic oiba content sisu semu takpirapudagi ngasigi video si khutol tamjabane.